Imphal East District ki manung chanba Chanung Loukol da loumeesing na lau suringeida nongmei round khara kapsillakkhre Asok apandi yahodre hairi thodo asing asi ayuk pung 10 rom taba adwaida thokibani nongmei kapagi makhol tanarabasu kanana kaplibano haibigi chap chaba khangba ngamdri adubu Chanung Loukol da thangnaba chingthaktagi kaptharakpa oibana thodok adu kuki khulai paibasingna chathaba oiramgadra haibigi chingnaba leiri nongmei makhol tabadagi Loukol da lau suba loumeesing security force na KanglaTV loinana nongmei kapliba mafam aduga yamna naknana chingkhong thangba saruk BSF ki personnel sing ngak senbagi thabak tawribani hai security force leina nongmei kaptharakpagi thong maike yedongi miyamna pendaba phongdoknarakle Ada pung tara khare hen mamale ado ai ju asigi mobile tawar leiba moi asana pa leise asigi maning side lau bani hengoni lau adu chapa sida ai khoi ti ai khamri sum phatpa du da sai gang la bom ta ke ba ai moi gari ti kai posi thari ma ne khanba ai am hangalaga to pa ani ahum sum ta sale ai ai sasin nomai war ma ne ai ju la ya ga la ko de sidi ta ngang jing lau peng ba ni pi ngang ka ra me ba moi ne nomai ka pe semai to na ka ro ha le bi khong ai khoi ka hala ba ne ta na ai jo amuk ta ga adu mi na ha sa bi ta ho chalu hi ne ado halak pe ho ji nomai ka pe semai na ka pe na ta na moi na hanjan thokram ne sidi moi na ka pe mi na ta na ada khoi semai sum ta ga di khoi ka mai ta khungam si moi moi la la ga khoi di hong dok ke pa me ba moi mong si di referee khong ai di kanan le bi khong se moi le ba di sen kum ba sha pi kum sum ba khoi protect ta bi ba ko si sin na man sha pi man zai ming ozagi ai ro ai asem la tan ni tai ko